Numinipan gi Manipur khongchet ke aroi banu mitanga si lalhuluf Nscn-Im gi Supremo Thungkhre Muivah Senapati da Thungkhre ka loina miyam na harau taram Okrei tha sigi tangkuni thoida Ukrul district headquarters da thunglaba matung ma ke porofam lamdam somdal khul da leiruraba matung da National Socialist Council of Nagaland Nscn-Im Government of the People's Republic of Nagaland GPRN ge atoki launcher Thungkhre Muivah ngase yupung tara khara henba matamda helicopter da laktuna Senapati district headquarters da leba public ground na thunglaki Senapati district headquarters da thunglabaga guest house sangki tungda Senapati public ground da tilamba mioi lising kuntra henba makuta nagagini haiba flag fire ga haireduna IM ge lusing basibo harau taram okay mafam adu da pangthokpa asobo mifam da miyam tinba amada th Muivah saru yaki thoram adu da state asida leba toan ba district gi lakpa nagagi lusing ba madi miyam su saru yaki th Muivah bu taram opagaloina paumoi naga koerna isai khudol tamki loidana long lip nagalim kuknalim haiba kholauna Senapati district headquarters pumnin ninki Senapati gi khongsen loisilaba matung da ngasi nungthil athemgoda Dimapur gi damak state asi thadu khigani th Muivah gi Manipur khongset asi sahi yankhai gi matung da lakpa khongset ni